Makatana Agartala amadi Aizawl da Mairoi lupsingna illegal immigration gi mayokta khongjang jangsinkre. North East Student Organization neso gi saruk ama oiriba Tripura gi Tripura Student Federation TSF na sinduna ngasi Agartala da awang nongpok lamdam da lona yadaba mongda sangsilakpa illegal immigrant singi mayokta khongjang jangsinkre. Khongjang aduda TSF na matam kharagi mamangda India gi Ministry of Home Affairs na illegal immigrant sing ase masak khangdoktuna tanthokkinabagi matam pikibadu hena mapung phana thabak onto uhaina demand tauki TSF ki khongjang adu Agartala gi Circuit House manakta changsen ki bani khongjang adu da TSF ki Vice President John Deva Burman hai Tripura amasung awang nongpok ki tongan ba mafam singda illegal immigration gi khodongsa daba kaya mayoknari illegal immigration gi khodongsa daba mayoknari ba si chahi nipu henjilaklabani masibu yengsinana ba lengakta taksin ba oina amasung lengakna thausa bidri ba si yaningdaba phongdok pu oina neshona phongdok khibagi matung ina illegal immigration singa si atuba matamda masak khangdokpa loishinduna tanthokhinaba thabak paikhalu haina ngasigi khongjang asi changchinkhibani Tripura gi Chief Minister dasu masigi matangda memorandum ama pishinkhre state lengakna Home Ministry gi directive adu mapung phana thabakta onthokpam thoi masida natana Assam da eviction gi thabak thorom sing paikhatpa haurakhiba asina mafam adudagi tanthorakpa miyoi sing atopa state singda lona yadaba moongda changsinduna leinaba honarakpa yai maramaduna asigumba thabak thawong singdagi ngakthoknaba mari leinaba authorities singna meyeng changadabani haiki nakalama romda nesona sinduna awang nongpoki state khudimakta mairoi lupsingna illegal immigration gi mayokta changsin ki ba khongjang asida saruk yaraduna mijo jirlai Paul MJP na Aizawl gi Banpa Hall da wakat khongjang sangsinkre wakat khongjang aduda neso gi coordinator Ais Rangkung Gangana luchingki khongjang aduda MZP gi president Lalthiang Limana hai awang nongpok lamdam da Bangladeshi migrant sing amadi atopa migrant sing na lona yadabam ongda changchinana ba honarakpada mari leinaba authorities singa mai pakna ngakthokna ba thabak paikhattaba amasung illegal immigration gi issue da thawai yaudabana maram oiraga ngasidi awang nongpokta illegal immigrant sing na chawna khudongsa da mayokna le haiki neshogi Vice Chairman Ricky Lalbiyak Mawiana illegal immigrant singna Tripura da Yelomi singbu minority ohenkibagum Assam amasung Meghalaya desu illegal immigrant singi missing hengalakpana Yelomi singda khudongsa daba kaya mayoknari haiki Makhatana Putin na Modi da telephone Touraktuna Trump ka unakhibagi matangda pogdomlakre hairi Russia gi President Vladimir Putin na Prime Minister Narendra Modi da telephone Touraktuna handak Alaska da US gi President Donald Trump ga unaduna wari sanakiba adugi matangda pogdomlakre PM Modi na Putin bu thagatpa phongdokladuna telephone Touraktuna Trump gi Alaska summit ki matangda pogdomlakliba si asengbu maru ama oibagi thongni haiki Putin na Modi da telephone Tourakiba si Trump na Alaska da phongdorakhiba wafam singi matangda pogdomduna Trump na kari pamlibagi amadi Trump gi thabak thongsingna Russia amadi India gi bilateral oiba marida solakadra haibadu pogdomlakpa oiramba yai hairi luchingba anina telephone da wari sanakiba aduda Trump gi tarifna lalon itiki oiba mari kamdauna soaloidage amasong India da Trump na tarif thamjilaktanaba kari thabak thoromseng pakhatkadage haibadusu khanaki hairi PM Modi da Vladimir Putin da ingtapagi pausal piraduna Trump ka wari sanakiba adu mai yangani haiba thajai Ukraine da thokliba lana se dialogue amadi diplomacy gi kuthangda atuba matamda lushilagani thajai lakadoriba thakara asida nahakasu unaduna tongan ba issue singi matangda wari sanaduna solution puroknaba khonabada Russia na su mateng pangani haibagi thajab lai hairki Makhatana lengangna illegal immigrant sing khandoklaga masagi maramda halankigadabani haiduna nesona khongjang changsenkre leibaga sigi awang nongpok state singi mairoi singi apunba lup ama oiriba North East Student Organization nesona Tripura amasong Mizoram dasu khongjang changsen kibaga loinana Manipur dasu ngasi nambul mapal gi laisom leirak machinda lup asigi makhada mairoi singna lengangna illegal immigrant singbu khandoklaga masagi maramda halankigadabani haina khongjang changsen kibaga loinana governor da aiba sirol amasu pishinkre khongjang asiga mari leinana nesogi Assistant General Secretary Wangjam Sana Tomba Mitaina phangdokhibada North East State singda illegal immigrant sing changlakpana state sing asigi demography yauna hiram khudimakta kahelagle phibam asi hena soksilakpadagi chei kharagi matungda Yelomi ekoibu minority tabagi phibamda lagle Tripura da Tripuri sing musilakiba amadi
Assamdasu Yellomisingbu illegal immigrant singna Yochilakpagi Pibamda Lady Pibamasi Mayoknanaba Nesona Akanba Tabaksing Pekalali Manipur the Mitop Sangsilakpagi Matanga Lengak Amadi Nesona Mairi Singa Kusamnaduna Kumza 1980 da Aibasirolama Kuyakpina Kibani Madugi Matungda Amuk Manipurgi Mairi Singa Kumza 1994 da Matamadugi State Lengaka Mitok Kandoklaga Maramda Halan Kinabagi Kuyak Amasu Pina Kibani Adubu Hanjin Manipur Lengaka Kuyak Pina Krabasu Housing Powada Mitok Kandokpagi Matangda Fel Oiduna Lady Hiki Housing Manipurda Mayok Nariba Maru Iba Isu Asisu illegal immigrant Chingi Atawa Watok Amadagini Watok Asida external aggression Yawi Haiduna Home Minister Amit Chana Pauba Parliamenta Pongdokiba Laikre Aduga Ministry of Home Affairs na illegal immigrant Ching Kandokani Haiduna Pongdokibagi Matung in a Tabak Ase Pangtoka Dabani Haiki Manipurda Mayok Nariba Isu Asiga Mari Lenana Action Lokot Pinaba Kongzang Sangsilakpani Chingi area Singda population erosion Toktuna Laidabani Maramasina NRC Northeast ki state punamakta chanan gadabani Manipur gi irang ase state amadi union lengakna warisin purakadabani illegal immigrant singi matangda police act policy ama semu IDP singbu mayumda hanjilanbiu free movement yanbiu haibani wafam sing ase ngasi governor da pisingiba memorandum dasu mayek sengna pankre haki makatana ruling ke MLA singna mathau masakhang dabadagi president rule sang tharakpani haiba en biren gi wafam thamjage lengak pairamba ruling party gi MLA singna mathau masakhang dabadagi Manipur da salaidriba president rules ki lengak sang thalakpani hairaduna MLA gi phamase maranai nungaina ba contractor oina khanrabra hainasu Sangmai Assembly constituency AC dagi karaktuna minister pauba oiramlaba Congress party gi ningthauzam berena phongdokre wafam asing ase nungtil lampel gi mafam amada pangthokpa pawmising gi mifamda mahakna phongdokladuna makatana hai singda leidiba illegal immigrant ching takthokpa ngamdraga tampakta eviction tawduna lengakna thabak tawba sabagi thawong tokpiro Manipur Sanglakpa illegal immigrant sing lam Kopsilakpadagi Hindoraktuna Mitay the Lam Touraktuna separate administration Talibasang Takthokpa ngamdraga tampakta eviction Chatharaglibase Lengak Lady Amasong Tabak Tauri Haiba Udli Barahainasu Hanki Ayangna Wapamasi Pongdokle Haiduna eviction Chatharakpada Yetpagi Wapam Nate Adubu Lengak Namasagi Matau Akon Ahan Kangna Tabak Tobiu Chingamadi Tamda Chapmanaba Logi Miyang Jingbiu Hainasu Pawmising the Pongdoki Mahangna Makata Nahai May Ahum 2023 Dagi si pauba Manipur da tangdu leitaba amasong ingtapa phangdri miyoi kaya mayum makai mai thadoki badagi ngasi pauba lanjena duna relief camp singda changjapam logduna leidi lengak pairamba ruling party da leidiba MLA singnasu miyamgi lengak semba ngamdre thawanga sina MLA gi phamase maranai nungaina ba contractor oina khanarabra hainasu hangladuna Manipur da hojik leidiba elected members singi manungdagi maru oina lengak pairamba ruling party gi MLA singna mathau masakhang da badagi ngasi paubada miyamna Pamba lengak ama semba ngamdana leirakpani president rule thamlabasu lengak asina ching amadi tamda chapmanaba miyang yengba ngamdri kuki gi michangda leiba manba lengak ki thong yaningde haiki amaromda chingda kuki singna forest ki lamkaya kokthok popi pambi thaba lambi semba amasung makoi gi khulai paiba singi designated camp sabagi thabak kaya chatharakpada lengak na khangsen usinadabagum leidi haina PR lengak pusu maral sikhi mitei ekoi gi puwari ga sagonaba mafam kaya da makoi gi oiba maming Tonjinduna apamba tabak kaya sathaduna lerekliba asida lengak asina logi wangmada tabak tawriba kuki singi mekaida tongsinduna leriba asi achumba khongthang natte haiki masida natana May 2023 dagi tholokliba irang asigi warisin puraktuna lanjena duna leriba ITP singbu masagi mayumda changanbagi tabak paikhatpagi mahutta tampakta eviction oina sathaduna leire singdana free thabagum tawre eviction gi tabak asi phai adubu Matang matam sana akon ahan naina tabak tahoningi Manipura tubu matamda tangdu leitaba amasong ingtapa hana purangnaba honabiu hainasu maagna pawmisingi kuthangda apil tawki